Hello, welcome back to my channel. Ngasi se ay wari oina pujarai yam nungaiba wari ama puduna lai kanagi wari no hairagadi atei kanagi sunatte Sadhu Sundar Singh, the only one great and unforgettable man in the history of Christianity. Sungkaw kawa yaroi dawa Christian Singhi history da kawa leroi dawa Sundar Singh giwari ni ma giwari se yam sangi adubo ngasi gise only background ona yeminasi mathangi episode ta mahak kamaina Hindu background lagi Christian oirakpano haibda mo kayengminagani ngasigi oinadi mahaki background ka yengminasi delay tawdabida wari hawrasi Sundar Singh ase inakira khullaba minasu yamna ikai khumnaba Sikh family dagi hawrakpani Sikh ase migi ming nate religion amagi mingni Sikh ase maruoina India da horakpa religion amani Sikh religion ase bhapta nga yengmin ase haiba taragadi Sikh religion gi founder se Guru Nanak kawi mahak si 1469 da Punjab da pokhirami aduga Sikh religion ase South Asia maruoina India da state kharada amasung Pakistan da Sikh followers sing ase makoi available upangi Sikh religion gi belief haiba taragadi makoi gi belief ase meditation upon and devotion to the creator truthful living and service to humanity moi gi belief ni aduna moi gi belief ni samna hairabada mohoi se monotheistic ni mohoina they reject the concept of divine incarnation se mohoina reject tawi adu dani mohoi Hinduism ga kitang khenaba laiba adu Sikh religion ase mohoina sumaina haiba statement amalei Sikh religion is a reformed faith which try to achieve a higher synthesis between Hinduism and Islam haina sumaina haiba amalei moigi statement ni three main belief of Sikh haina amalei adugi ahumdu karino haina yengba taragedi makoina number 1 da keeping God in mind at all time matam pumbada koigi thamoi da isor si thamgadabani ningsinggadabani number 2 da earning an honest living since God is truth haina hai akoigi punchi se sengna hingadabni pukjel sengna hingadabni amasung pukjel sengna sen lantum tangadabni haiba sini they seek to live honestly maruoina makoisi pukjel sengna hingba ase makoina hunajai tanjai ahum subada giving charity and caring for other makoisi charity yamna towi mi mating pangba haitare donate toba amasung caring for other mi atopa singsu moina care toba ise mokoi ahum suba adugi moi three main belief adune aduga makoi se makoina haiba amalei makoi se sam kakpa yade karigino hairagadi long hair is a symbol of Sikh pride haina hai aduna makoi sina alcohol haibagumba another intoxicating haiba singse makoi chaba yade use toba yade aduga makoi sa chaba yade adune moi Hinduism singa kitang khenaba akoina uba phangba adune makoi akoina Sikh ki maramda Sikh gi religion matangda koina kitang khangba yaba adu Sundar Singh gi wari da muk changasi mahak ase 3 September 1889 Rampur kowa makhun Punjab state tani duga Patilia district ta poglami
mabu popa mapagi mingna Sardar Sher Singh koi. Mapase matam aduda business ki mapu haitare, proprietor natragana lord of the manor haibidi lam inkon chauna leiramba chauna palamba misak amani haibise koina uba phangi. Aduna yamna nungaiba senthun lamthum wataba sanalupa na thallaba oibata na taduna dharmagi religion Sikh religion dasu adukki matik mina ikai khumna biba haibadu makoi oirammi. Adubu inakira khunba imung oijaragasu Sundar Singh gi mamadi thabak inkhang suba hotnaba kanba am oibaga loinana mahak thabak inkhang suduna leiramba mioi amani amasung mahak ase religious woman dharma chenba nupi amasu oirammi. Dharma chenbi nupi ama oirambaga oiba maramna machanupa sibu ayuk nganta hodokpiduna dharmagi thabak thoramda maruoina English the sense of divine and eternal hai asigi rom asida machanupa bu lamjingirami maramaduna Sundar Singh na hairamba quotation amale madudi, I believe that every truly religious man had a religious mother. Haibdi mamana duki matik una biba duki maramna mahana asumaina quotation do hairambani arthadi achumba dharma chenba mioi khudingna dharma chenbi mama ama leijai haibase ei thajai amadi mahakki punchida uwa phangi haina hairammi. Mahakpu mamana temperda lei natraga heira katnangai chatpa matamnasu hekpu bikhi adu khakta nataduna thawai gi oiba advice counsel natragana encouragement phangnabagi damakta haina jangalda leiba purohit sing priest sing manaktasu every 2 week Sundar Singh mamana Sundar Singh bu hekpu birammi. Adukak ngataduna Sikh religion gi sacred writings amadi Hinduism gi matangdasu takbikhi aduga nungtigi devotional habit leinanabagi damaktasu mabu train to birammi. Adugi maramna Sundar Singh na hek hogatlaga cha or sangom mamangonda niba matamda mamana kari hai adu yade no sangom thaktringei cha thaktringei da thawai gi oiba spiritual food natraga chinjak hana nang chagadabani haiduna hek machanupa da kumbirami adumaina tore hairaga Sundar Singh nasu mamana adumaina ngangba matamda yaningera yaningroira willingly or unwillingly Vedas, Shastras, Gran, Bhagavad Gita portion singdo adumak pajarami adumaina hona khibagi maramna mahak chahi tare churakpada Bhagavad Gita ase ayamba portion ase mahak jinpha purami aduda mahaksi as an Indian ama oina kana amanasu toramdaba thabak si mahakna unusual things mahakna achievement oiba phangi haibisi oina oba phangi khuding ma ase kanagi mapana no mamagi mapana ni mamana hotna bibagi mapana mahak religious ginamaktasu dedicated life oiba ngamki hoi haibidu akoina oba phangi. Mamana hai nangdi ichanupa nangdi maming khaki oiba nataduna amasung taibang pangi mising gumna amadi nangi brothers nangi nayamba
nangi brothers gumna leiba yade leiroigadabani. Thawai gi oiba shanti amadi dharma bu nungsigadabani amasung dharmada pukning changgadabani. Aduna nongma natraga nongmadi nang asengba sadhu ama oirakadabani haiba pautak singse mamana tattana takpiki baga loinana mamagi desire apamba asi mamana machabu ohaningba asi thungnanabagidmakta guru sanyasi mahaknasu mamagi aningbase thunghannabagidmakta Sundar Singhbu thaugatpiba takpikiba counsel or advice piduna thaugatpirami. Aduna Sundar Singhgi punsi whole inner life asi karamkanda santi phangadage peace of soul phangadage haina longing tawba khorang na ngaiba punsi adu oirakhi. Asumna matam chatlaktuna lajati shanti haibadu phanglaktuna mamagi desire apamba adu mahak thonghan khibaga loinana mahakna sadhu gi punsi adu adopt toba horaktuna madugi career natraga occupation du pangthokpa horakhi. Asumna mamana prayer tobi khiba afaba example utpi khiba khuding maktu tungda magi yai phananaba amadi development oinabagidmakta tobibani haibadu ningsingba horakhi. Laibak thibadi mahak chahi 13 surakpada magi apokpi mama bu leikhiramdre matam maktuda moigi marakta haisra religion gi maramda confliction habdi yana deba disagreement yam chauna thoklamba tanja du su oirami. Mama leitebagi amadi dharmagi confliction amadi miyamna mamagi matangda wari safom ama oirakpagi maramna magi thamoida adukki matik awaba khanglamki thengnarami. Tofom khanglaktabagi Sikh religion gi sacred book Quran nachingba Upanishad natranga Islamic Quran nachingba singa se henna ese pabana phagani haiba wakhan ase laktuna adudagi ayuk nungthil numidang athengba phaba leptana study toba orakhi. Amadi maru oiba pages magna study taurakhibaga loinana maru oiba pages mayam adasu portion mayam adasu mahakna jinpha by heart su taurakhi. Madudagidi magi guruna magi maong matawdu ure hairaga mapangonda Sadhu Sundar Singh mapangonda sumaina hai nacha nupa se yamna aphawa mi ama oirakpra natragana ngaoraga chatpra amadi soidana oirakani haina haiki. Maduda mapana Sundar Singh da hairami aduk naha oiriba nangna nasana nasabu wahalaga religion gi maramdani haiduna wahang kaya hangba study tawba adumai tawbadubu namit na brain na yararoine haina machanu pabu thingba gi oina haibirami. Adubu Sundar Singh na mapada pakhum pihi aina tawba khudingmakse shanti leinanabani taibang pan gi oiba sana lupa singsina aibu pilhanba sukngam ngamde ipa haina kumlami. Amaromda su shanti bu phangnanaba oiradi haina Hindugi sanyasida concentration meditation atopa ming oina hairadi yoga asisu pung ama 1 hour se practice tawduna lai adubu khudingmakse hotnaba yaba hotnadunasu mahakna thamoinunggi oiba shanti mahakna phangningba maktudi chuphangbang ngamlamde. Sacred book da
Sacred Book da tamkhiba mayam, purohatsing, priestsingna takpi tambikhiba mayam, ceremonial natraga rite ritual khudingmak etc. khudingmak tu aremba taki madudagedi mahakna khanglakhi mapu mapadagi chatnarakpa innarakpa dharma Sikh religion asina aibu inner peace santi ase piba ngamde haibasi tasengna mahak khangba horakhi asiga mari leinana magi quotation amada sumaina haiba amalai I try to find rest through the means offered by the religion of India, Hinduism, Buddhism, Islam or Mohammedanism, but I could not find it there. I want to save myself. How I studied all our sacred book, how I strove for peace and rest of soul. I did good work. I did all that could lead me peace, but I did not find it. For I could not achieve it for myself. Asumana quotation amada iramba malay. Mahakna Hinduism ni, Islam ni, Sikh religion, Buddhism. Huding magase mahakna ho na duna. Tawba yaba apaba tabak tawba yaba tawduna. Secret book na chingba. Bhagavad Gita na haibag khuding magtu ritual ceremonial khuding magtu shanti phangnangai bu oredi haina honaki inki aduma oraiki meditate toki adubu magi quotation gi matungina mahak peace of soul shanti gi punsi adu mahak suphang phangbangam namde adunina ngasi akoina maki background da akoina phangbangam liba tamjaba yaba adudi moral haiba tare moral adudi Hinduism, Buddhism, Islam na ingthaba piba ngamde haiba simasina tasing na mak hangbangami aduna maki background na si masina complete oiba na de panho deba mayam su leiri adubu mathangi episode ta koi wahai dugi matung inna koi amuk nei nagani magi background wari sida tamjaba yaba adudi imungda mama oibi singna macha singbu sembada responsibility yam chauna lei haibese ikoina mayek singna uwa phangi sarga yaunaba lambi sunattaba achumba isor khurumba sunattaba adubu Sundar Singh gi mamana kayamuk machage damakta honabiba yam tamdanangai oye khalli Christian ekoidi achumba isor shanti piba ngamba isor thawai su sarga yau hanba ngamba isor khurumba ekoini aduna karigi tamdoino mama oibi singna suna cha sing sembada responsibility phajana paikhatsi tan gumsi kanna honnasi haibasi aroibada aina haijaningba aduni tabi hiba pumnamakki mathakta sona borpina biba oisanu. See you in the next episode. Bye bye.